ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯔꯕꯣꯟ ꯍꯥꯏꯅ ꯀꯁꯥꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯏꯆꯦ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ ꯏꯁꯣꯔꯗ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯆꯦꯅ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪꯒꯤꯗꯃꯛꯇꯁꯨ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯦ ꯑꯩꯅ ꯅꯤꯡꯅꯁꯪ ꯁꯥꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗꯨꯗ ꯑꯗꯨꯒ ꯏꯆꯦꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯄꯨꯕꯤꯔꯛꯄꯁꯦ ꯌꯦꯡꯍꯟꯅꯤꯡꯃꯟꯗꯅ ꯌꯦꯡꯍꯟꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯏꯆꯦꯅ ꯁꯤꯒ ꯆꯥꯅꯕꯒꯤ ꯑꯪꯒꯨꯔ ꯑꯄꯦꯜ ꯁꯨ ꯃꯌꯥꯝ ꯄꯨꯕꯤꯔꯦ ꯃꯪꯒ꯭ꯔꯥꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯒ ꯐꯤꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯁꯨ ꯄꯨꯕꯤꯔꯛꯑꯦꯀꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯃꯟꯅ ꯌꯦꯡꯍꯟꯖꯔꯛꯄꯅꯤ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯏꯆꯦ ꯁꯛ ꯎꯍꯟꯖꯒꯦꯀꯣ ꯃꯌꯥꯝꯅꯁꯨ ꯏꯆꯦꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯃꯌꯥꯝꯁꯦ ꯁꯤꯁꯤ ꯐꯤꯔꯣꯟꯁꯤꯁꯨ ꯄꯨꯔꯛꯄꯅꯤ ꯏꯆꯦꯅ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯄꯁꯤꯒꯤ ꯃꯔꯝ ꯈꯤꯇꯪ ꯍꯥꯏꯗꯣꯛꯆꯔꯝꯒꯦ ꯃꯌꯥꯝ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯍꯥꯏꯖꯕ ꯇꯥꯏ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯃꯦꯟꯁ ꯂꯥꯛꯄꯗꯀꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯥꯗ ꯌꯥꯝ ꯁꯣꯛꯆꯟꯕꯒꯤ ꯃꯔꯝꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯦ ꯉꯁꯤꯗꯒꯤꯗꯤ ꯄꯨꯡꯐ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯌꯥꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯆꯦꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯏꯆꯦꯅ ꯐꯣꯟ ꯇꯧꯔꯛꯄꯒ ꯑꯩꯅꯁꯨ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯈꯔ ꯐꯩ ꯍꯥꯏꯕ꯭ꯔꯥ ꯏꯆꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯈꯔ ꯐꯩ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯐꯦꯃꯤꯂꯤꯅꯤꯁꯦ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯂꯣꯏꯅꯕꯤꯕ ꯍꯥꯏꯖꯕ ꯇꯥꯏ ꯑꯁꯤꯅꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡ ꯉꯥꯛꯇꯅꯤ ꯏꯁꯣꯔꯒꯤ ꯃꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯅꯤꯡꯕꯒꯤ ꯃꯔꯝꯅ ꯊꯥꯖꯔꯛꯄꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯅꯤꯡꯅꯁꯪꯁꯦ ꯁꯥꯕ ꯂꯣꯏꯔꯒ ꯑꯍꯥꯟꯕ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯗꯣꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤ ꯃꯗꯨꯗꯤ ꯏꯆꯦꯅ ꯑꯩꯅ ꯁꯦꯝꯖꯕ ꯋꯥꯄꯥꯎ ꯇꯥꯕꯗꯒꯤ ꯏꯆꯦꯒꯤ ꯃꯪꯂꯥꯟꯗ ꯑꯩ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯃꯌꯥꯝ ꯑꯝꯇꯪ ꯏꯆꯦꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯂꯥꯛꯏ ꯌꯨꯝꯗ ꯆꯪꯉꯛꯏꯅꯤ ꯑꯣ ꯃꯪꯗ ꯃꯪꯗꯅꯦ ꯀꯩꯅꯣꯁꯦ ꯏꯄꯥ ꯗꯌꯥꯅꯟꯗꯁꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯒꯤ ꯃꯪꯗꯅꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯏꯄꯥ ꯏꯁꯣꯔꯁꯦ ꯑꯩꯅ ꯊꯥꯖꯅ ꯌꯥꯝ ꯅꯤꯡꯖꯔꯦ ꯃꯥꯒꯤ ꯋꯥꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯅ ꯄꯥꯝꯃꯟꯈꯤꯗꯅ ꯑꯗꯨꯗꯤ ꯃꯥ ꯃꯁꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯐꯝꯃꯩ ꯑꯗꯩ ꯃꯥꯅ ꯑꯩꯒꯤ ꯁꯟꯗꯦꯜꯒꯁꯨ ꯄꯨꯔꯛꯅꯅꯦ ꯇꯣꯡꯁꯤꯜꯂꯨ ꯆꯥꯕ ꯌꯦꯡꯉꯣꯟꯗ ꯇꯣꯡꯁꯤꯜꯂꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯂꯤꯕꯗꯅꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯩ ꯏꯁꯣꯔꯗ ꯑꯩꯅ ꯈꯨꯔꯝꯅ ꯅꯤꯡꯖꯕꯁꯤꯒꯅꯦ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅꯅꯦ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯑꯣꯅꯤ ꯐꯅꯤ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤ ꯇꯥꯛꯀꯅꯤ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯎꯠꯄ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯈꯤꯕ ꯐꯪꯗꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯔ ꯑꯩꯅ ꯇꯥꯍꯟꯕꯗ ꯀꯣꯟꯅꯗꯤ ꯑꯩ ꯀꯣꯟꯅꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗꯅꯦ ꯀꯩꯅꯣꯗ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯣ ꯀꯩꯅꯣꯗꯒꯤ ꯃꯊꯪ ꯊꯥ 2-3ꯁꯤꯗꯒꯤ ꯆꯪꯕ ꯍꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯁꯣꯔꯁꯦ ꯑꯩꯅ ꯅꯤꯡꯖꯕꯗꯩ ꯃꯊꯪꯒꯤ ꯑꯩ ꯑꯋꯥꯕꯁꯦ ꯃꯥꯅ ꯇꯞ ꯇꯞꯅꯅꯦ ꯀꯩꯅꯣ ꯇꯧ ꯂꯥꯛꯀꯅꯦꯅꯅꯦ ꯑꯋꯥꯕꯁꯦ ꯀꯣꯛꯑꯣꯅꯦꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯁꯣꯔꯕꯨꯁꯨ ꯑꯩ ꯊꯥꯖꯅ ꯅꯤꯡꯖꯅ ꯑꯩ ꯑꯩꯉꯣꯟꯁꯦ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯌꯥꯝ ꯅꯤꯡꯖꯅ ꯈꯨꯔꯝꯖꯩ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯏꯆꯦ ꯑꯣꯏꯖꯔꯒꯦ ꯏꯁꯣꯔꯅ ꯃꯌꯥꯝꯅꯁꯨ ꯏꯆꯦꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯤꯡꯒꯤꯔꯕꯣꯟ ꯍꯥꯏꯕ ꯈꯨꯟꯗꯒꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯥꯝ ꯊꯥꯖꯕ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯄꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯐꯥꯎꯕ ꯈꯪꯅꯕ ꯃꯃꯥꯡꯗꯒꯤ ꯈꯪꯅꯕ ꯅꯠꯆꯗꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯑꯒꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇ ꯁꯥꯜ ꯑꯃ ꯄꯨꯕꯤꯔꯦ ꯃꯌꯥꯝꯗꯒꯤ ꯈꯨꯗꯩ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯁꯦꯠꯂꯨ ꯍꯥꯏꯅ ꯃꯌꯥꯝ ꯈꯨꯗꯩ ꯑꯃ ꯄꯨꯕꯤꯔꯦ ꯑꯩ ꯅꯨꯄꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯅꯕꯒꯤ ꯆꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯔꯞ ꯑꯦꯛꯁꯦꯜꯒꯤ ꯑꯆꯧꯕ ꯄꯦꯀꯦꯠ ꯑꯃ ꯄꯨꯕꯤꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯇꯟ ꯑꯗꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯤꯅ ꯀꯣꯜꯒꯦꯠ ꯂꯩꯔꯦ ꯑꯗꯒꯤ ꯁꯥꯕꯣꯟ ꯄꯨꯕꯤꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯟꯇꯤꯟꯗꯒꯤ ꯃꯈꯣꯏ ꯐꯪꯕꯒꯤꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯄꯨꯕꯤꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯆꯦꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯃꯥꯒꯤ ꯃꯦꯟꯁ ꯑꯗꯨꯝ ꯂꯩꯕꯗꯣ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯉꯔꯥꯡ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯐꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯐꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ
ngasi amukasu ipada haijare ipana pungfa fahanbiragani aduga magi manau nupi atombi iche dugi macha nupi do adumasu akoigi akoigi phingau satpa haibido tawbani du magi damaktu ishorda haijare mayam ishorna soidana fahanbirani mayam kanbiba loinabiba nungsiba khaidoktaba aigi magi khaidaba changjarakpa punamakpu kanbige haiba kanbiram khraba Jesu Christani mayam Jesu Christ gi achumba se Bible na hai madudi taibang panbagi athemba mapuna phattabana Jesu Christ kanano khangkhitare haidana aikogi achummaran khangnaba thamoigi thong ado thingjalaga lei ngasidi thong hangdokpi mayam adom waraba choktharaba polum puraba adombu kanbige haiduna Jesu Christ na kauri karisu tawgodobo natte mayam adombu kanbiba pami adomgi damaktani mana siduna fomduna hingatkhiba thagachari mayam ngasi nungsimanbagi maramna ngasi wapause mateng ma semjabani yengbiriba mayam punamakpu kanbiyo mapu Jesu Christ na matam chuppada loinabiba oirsani amen mayam na comment tawbiramo aduga share su tawbiramo mayam ishorgi nungsibase punamakna khangba yanabagi damakta